ngamdaba maridi thamoida soklakpa helikhai chasinbasu helai laptuna chatkraba matungdana mayik sengbasu helai kaya adusu mayik sengakliba marido khangna laknaruba thamoida maral su sirakledo phiripa masu mipaiba helai mamittu hena ngangsilai ngahaki matung doctor su anabagi room dagi changi kunju su yauri phiripa lerambatuda nongthang kitang sungaklui adubu ngaktuna yengluba meeting do tapna kalakpa meeting su oihalakhi okibana phiripagi ngangleinaba meeting do misaksi kanano karamba marino haiba khara takibana nongthang phiripagi manakta tapna changsilaklaga lepi mari thoknabra nongthangi manaktagi kitang chathor e phirepa sol khara hondoklaga phipam semkiduna family gumbane pakhaningai kaisu oidreda pakhalono hoy anabagi masa check up tawudo nupa ani dusu matai da lepaga lerammi nongthang sunokmi haksang do arubo oidre takna batawri ani do da onsilai ngaktang tumbane kaisu tawrida horen hawal akanda amuktang pau pibiro hairamlaga nongthang tapna thori adubu thongzilda makhong chaplep haipet onsilai masu phiripabu kokthokningi wari sananingi tanja lauraga anabagi maramda wari sanaraga makhoi anigi oiba matang su puthoktuna sananingi adubu amuksu sagai honglurabi mahakna kari matik leiba chahi kaya nungsinarapana ahing tumda magi wakhalda mangduna ungduna leiraklabuso khaliba wakhal nungsiriba arotpa taklubada athingba kaya ama leiri maru aina masagi wakhal na su thingjarakpani chare chapham khangde tumle tumpham khangde masa phokmayeng phanayam tare khara ngaurambagi yingba yabani adubu hojiksu mahak upai leite lona nungsi mai cha khangba tari mental hospital dani aronna ise thaba phiripado miroga leitabaga thadokpu yadre haire aduna numit mangani gi leave lawkibani conference room da patient ama discharge tawbagi wa khana baloirakpada phiripana medical leave lawkibagi wari sumakha chathanabani thabana miro leitabagi awabasidi haidana kanadeda aingonda thokrabani do makhoigina selwa lamoido aikhoigina sel sumi su anima anthokna wakraponi puni nungsikrabani do horen dingaktang thabak hanbada haijilusira haidana khanmane aisu khara sangbiyu isana bu sonjilakladi aigini haidana lakpa aibu nungsibiduna lakpa mayamdo uragane thamoi sakthokpani thoina khangdeda sar phiripase aidi haujikanse hospital da mana laktabase ingnung hek nungai mawatlida pakyengde yengning barasi amana mamaida napsilaga leire thabana ngai khoni atai lairi sonika dubu ngasi thabak lakti senkraba zatlane sarning khombaga khara su khangnai haidana mina su nimbu ngangne thoina chummabani adu pawdo tabadani boris na thamoi ai onna kidana ungdana laikibado mabuk sengdaba nupi dubu kayam pambar zatno khangdine eronna adu masu nupi sakta aduga umtabu thina ngangine kai wakhalda pamuinoba adai sonika haidu so ningkhomagi sakta aduga yam chani thabana pakhang leisabi oiriba noidi miga noknaru la unuko eronna masakto ing hek lauradana sukman mandana hairi noknarasu yareda leirabanina thoina sas nesile ekoi sarna eronna hagonaro isa gi thodo mai amu onsinaruse somdana boris ke mayumdani ay attendant oiba to ani ima wabana hele sel khara leirisiga adai mamu hoide khara loraga business macha oina tawuna fadong malida pulapna magoldu da phaminaraga wari sanabani boris ti tasengna thabak to pamdabanate sonika ga ningkhombaga gi warina hospital da sara sanbaduda maga koinaramba kawbanina ikaibagi hospital chatningaktabani ingona nangna sanabo pamadi ke shukaidada adubu business haibasa lakne lak sundradi nang puthadoiba
ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯅꯤ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕ ꯌꯥꯝꯕꯅꯤꯅ ꯌꯥꯏ ꯌꯥꯏꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯤꯡꯊꯅꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ꯫ ꯀꯂꯛ ꯌꯦꯡꯊꯤꯕ ꯌꯥꯏ ꯌꯥꯗꯦ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯀꯪꯂꯩꯄꯥꯛꯇ ꯃꯅꯤ ꯑꯣꯏꯅ ꯉꯥꯟꯖꯗꯧꯕ, ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯏ ꯀꯌꯥ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯑꯣꯏꯅ ꯉꯥꯟꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯅꯍꯥꯒꯤ ꯍꯧꯅꯕꯤ ꯅꯤꯡꯉꯛ ꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ, ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯇꯜꯂꯦ ꯍꯥꯏꯗꯅ ꯁꯤꯁꯨ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯆꯪꯖꯈꯤꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯣ, ꯈꯔ ꯈꯔ ꯇꯞꯅꯅꯦ ꯅꯪꯅ ꯄꯥꯝꯖꯩꯗꯨꯁꯨ ꯑꯗꯨꯝ ꯇꯧꯖꯧ, ꯁꯠ ꯍꯦꯛꯇ ꯇꯣꯛꯊꯣꯛꯄꯗꯤ ꯆꯨꯝꯗꯦ꯫ ꯁꯨꯝ ꯈꯟꯅꯕꯅꯤꯗ ꯇꯣꯛꯈꯤꯔꯣꯏꯗ꯫ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯈꯔ ꯉꯟꯁꯦ, ꯉꯥ ꯊꯣꯡꯉꯨꯀꯣ, ꯁꯦꯜꯅ ꯑꯩꯈꯣꯏ ꯆꯦꯗꯣꯏꯂꯣ, ꯃꯥꯅ ꯀꯣꯏꯅꯔꯤꯗꯣ ꯗꯣꯛꯇꯔꯅꯤ꯫ ꯀꯤꯟꯅ ꯁꯨꯔꯛꯀꯅꯤ ꯅꯪ, ꯀꯗꯥꯏꯗꯩ ꯀꯣꯏꯅꯕꯅꯣ, ꯁꯨꯝ ꯈꯪꯅꯕꯅꯤ꯫ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯑꯗꯨꯁꯨ ꯍꯥꯟꯅꯗꯩ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇꯕ, ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯅꯝꯕꯔ ꯂꯧꯅꯔꯒ ꯁꯨꯝ ꯈꯪꯅꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ꯫ ꯂꯤꯟꯊꯣꯏꯅ ꯋꯥꯔꯤ ꯁꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯅꯔꯣ, ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯒꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯀꯞꯅꯔꯛꯀꯅꯤ꯫ ꯐꯥꯒꯤ ꯇꯧꯅꯕ ꯌꯥꯗꯕ, ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯤꯜ ꯃꯅꯥꯎꯒ ꯃꯥꯟꯅꯗꯕꯅꯤꯅ ꯊꯥꯡ ꯑꯃꯨꯛ ꯄꯥꯏꯅꯔꯒꯅꯦ ꯌꯥꯅꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ, ꯂꯝꯁꯥ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ꯫ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯃꯥ ꯆꯪꯈꯤꯕꯒ ꯕꯣꯔꯤꯁꯁꯨ ꯃꯆꯦꯗ ꯈꯥꯏꯖꯤꯜꯂꯛꯏ꯫ ꯃꯤ ꯃꯆꯥꯗꯤ ꯗꯣꯛꯇꯔ ꯀꯣꯏꯅꯒꯦꯅ ꯍꯨ ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯩꯗ, ꯑꯩꯅ ꯊꯛꯄ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯣꯔꯥ ꯂꯣꯏꯔꯅꯤ, ꯂꯥꯏꯅ ꯐꯣꯛ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯅꯤꯡꯉꯣꯜꯅ ꯈꯔ ꯏꯀꯥꯏꯕꯒꯤ ꯆꯩꯔꯛꯏ꯫ ꯁꯤꯒꯤꯔ ꯅꯪ ꯑꯗꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯕꯣꯔꯤꯁꯁꯨ ꯍꯧꯒꯠꯂꯒ ꯏꯃꯨꯡꯂꯣꯝ ꯆꯪꯅ ꯈꯨꯃꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯑꯗꯨꯝ ꯁꯤꯗꯧ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯄꯣꯊꯥꯗ꯭ꯔꯦꯕꯨ ꯍꯥꯏꯕ ꯌꯥꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ ꯃꯤꯁꯛ ꯐꯥꯕ ꯉꯝꯂꯦ꯫ ꯐꯨꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ, ꯒꯥꯔꯤꯁꯦ ꯑꯩꯅ ꯊꯧꯅꯕꯅꯤ, ꯃꯤꯒꯤ ꯒꯥꯔꯤꯅꯤ꯫ ꯃꯍꯥꯖꯣꯟꯗꯤ ꯀꯩꯁꯥꯝꯄꯥꯠꯇꯩꯅꯤ ꯍꯥꯏ, ꯑꯩꯒ ꯈꯪꯅꯗ꯭ꯔꯤ, ꯎꯅꯖꯗ꯭ꯔꯤ꯫ ꯃꯍꯥꯖꯣꯟꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯛꯇꯨꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯧꯅꯧ ꯍꯥꯏꯗꯅ ꯁꯤꯟꯅꯕ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕꯤꯌꯨ, ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯁꯛꯅꯤ꯫ ꯒꯥꯔꯤꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯩ ꯑꯩꯒꯤꯗ ꯂꯩꯇ꯭ꯔꯤ, ꯑꯩꯒ ꯈꯪꯅꯕ ꯇꯥꯃꯣꯗꯨꯅ ꯃꯇꯝ ꯈꯔ ꯑꯩ ꯄꯣꯊꯥꯀꯣ ꯍꯥꯏꯅ ꯄꯨꯈꯤꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯅ ꯍꯥꯟꯅꯩ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯄꯗ ꯂꯩꯔꯝꯗ꯭ꯔꯦ, ꯃꯄꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯩ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯍꯦꯟꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ, ꯏꯆꯝ ꯆꯝꯅ ꯁꯣꯏꯕ ꯅꯠꯇꯕ, ꯂꯧꯊꯨꯅꯕ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯈꯨꯟꯖꯣꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯥꯎ ꯇꯝꯅꯥꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯈꯪꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛꯁꯨ ꯐꯤꯔꯦꯞꯄꯅ ꯊꯤꯜꯂꯛꯏ꯫ ꯈꯨꯟꯖꯣꯅ ꯁꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯕꯗꯨꯗ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯅꯤ꯫ ꯑꯅꯥꯕꯅ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯔꯤꯂꯦꯇꯤꯚ ꯈꯔ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯈꯤ꯫ ꯇꯥꯝꯅꯥ ꯍꯣꯏꯗꯤ ꯅꯨꯄꯤꯁꯨ ꯂꯩꯖꯕ ꯅꯠꯇꯦ, ꯈꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯣꯟꯗꯝꯅꯕꯅꯤꯅ ꯃꯥꯅ ꯂꯦꯛꯀꯦ ꯍꯥꯏꯔꯁꯨ ꯈꯨꯟꯖꯣꯅ ꯑꯣꯏꯅ ꯂꯦꯛꯄꯅꯤ꯫ ꯐꯤꯔꯦꯞꯄ ꯆꯥꯛꯇꯨ ꯋꯥꯔꯗꯇꯨꯒꯤ ꯕꯦꯗꯀꯤ ꯃꯈꯥꯋꯥꯏꯗ ꯊꯅꯝꯂꯒ ꯈꯨꯟꯖꯣ ꯊꯦꯡꯗꯣꯛꯄ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯣꯏꯁꯨ ꯄꯨꯛꯋꯥ ꯋꯥꯔꯦ, ꯑꯩꯅ ꯁꯨꯝ ꯆꯦꯟꯅꯔꯒ ꯊꯝꯕꯤꯔꯦ꯫ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯤ ꯌꯨꯝꯗ ꯀꯨꯝꯕ ꯌꯥꯔꯅꯤꯗ, ꯗꯣꯛꯇꯔꯅ ꯄꯨꯊꯕ ꯌꯥꯔꯅꯤ ꯍꯥꯏꯔꯦ꯫ ꯌꯦꯡꯉꯤꯉꯩꯗ ꯐꯖꯅ ꯌꯦꯡꯊꯣꯛꯁꯤ, ꯀꯨꯞꯊꯅ ꯌꯦꯡꯊꯣꯛꯍꯧꯕꯅ ꯐꯩ꯫ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯅꯣꯡ ꯅꯤꯅꯤꯁꯨ ꯊꯝꯅꯤꯡꯕꯅꯤ, ꯑꯗꯨꯗ ꯑꯃꯨꯛ ꯃꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯂꯦꯇꯔꯁꯨ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏꯗ, ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯍꯣꯠꯅꯕꯤꯔꯤꯕꯣ, ꯗꯣꯛꯇꯔ ꯏꯕꯦꯝꯃꯗꯨꯁꯨ ꯏꯕꯨꯡꯉꯣꯒ ꯈꯪꯅꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ꯫ MBBS ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯣ꯫ ꯃꯦꯟ ꯒꯦꯠꯇ ꯐꯥꯎ ꯊꯤꯟꯗꯣꯔꯛꯂꯒ ꯐꯤꯔꯦꯞꯄ ꯆꯪꯉꯛꯏ꯫ ꯅꯣꯡꯊꯥꯡꯒ ꯊꯦꯡꯅꯒꯗꯧꯔꯦ, ꯂꯥꯞꯅ ꯂꯥꯛꯄꯗꯨ ꯎꯏ꯫ ꯊꯦꯡꯅꯅꯤꯡꯗꯦ ꯃꯥꯗꯤ, ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ, ꯆꯪꯁꯤꯜꯂꯛꯄꯅ ꯊꯦꯡꯅꯔꯦ꯫ ꯑꯍꯤꯡ ꯂꯦꯛꯇꯣꯏꯔꯥ? ꯐꯤꯔꯦꯞꯄ ꯆꯞ ꯂꯦꯞꯄꯒ ꯅꯔꯁꯅ ꯑꯗꯨꯃꯥꯏꯅ ꯁꯦꯟꯅꯖꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯅꯥꯕ ꯃꯇꯣꯝ ꯍꯨꯟꯗꯣꯛꯑꯝꯃꯤ, ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯒ ꯊꯩꯗꯨꯅ ꯂꯥꯛꯏ꯫ ꯔꯨꯝ ꯃꯅꯨꯡ ꯆꯪꯕꯗ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯅꯤꯡꯕꯒꯤ ꯃꯇꯣꯝꯇ ꯍꯧꯒꯠꯆꯅꯕ ꯍꯣꯠꯅꯔꯝꯕꯗꯨꯗ ꯈꯤꯇꯪ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯉꯥꯛ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯥ? ꯃꯥꯃꯣ, ꯃꯥꯝꯆꯧꯗꯤ? ꯍꯟꯈ꯭ꯔꯦ, ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ꯫ ꯑꯩ ꯂꯩꯁꯤꯗꯤ꯫ ꯋꯥꯍꯩꯗꯨ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯏ꯫
ꯑꯗꯨꯕꯨ ꯇꯥꯝꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯥꯡꯊꯣꯜꯗ ꯉꯥꯊꯔꯒ ꯐꯝꯍꯜꯂꯤ ꯆꯥꯛꯀ ꯂꯥꯝꯕꯒ ꯃꯕꯨꯛꯁꯨ ꯒ꯭ꯔꯨ ꯒ꯭ꯔꯨ ꯈꯣꯡꯒꯠꯂꯛꯂꯦ ꯃꯃꯤꯠ ꯈꯤꯇꯪ ꯂꯪꯈꯠꯂꯤ ꯏꯁꯩꯕꯨ ꯁꯛꯁꯤꯔ ꯈꯜꯂꯕꯅꯤ ꯇꯥꯈꯤꯗꯅꯕ ꯐꯤꯔꯦꯞꯄꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯀꯦꯝꯇ ꯈꯟꯗ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔ ꯆꯥꯅꯤꯡꯗ꯭ꯔꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤ ꯍꯥꯏꯔꯦꯗꯅ ꯄꯨꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯁꯨ ꯃꯁꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯁꯦ ꯌꯥꯕꯁꯨ ꯍꯦꯛ ꯉꯝꯗꯦ ꯏꯒꯣꯗꯤ ꯑꯌꯥꯕꯅꯤ ꯐꯤꯔꯦꯞꯄꯁꯨ ꯃꯈꯥ ꯇꯥꯔꯨꯗꯦ ꯕꯦꯠ ꯅꯥꯀꯟꯗ ꯍꯤꯗꯥꯛ ꯊꯝꯕ ꯇꯦꯕꯜꯗꯨꯗ ꯇꯤꯐꯤꯟꯗꯣ ꯊꯥꯡꯒꯠꯂꯒ ꯆꯥꯛ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦ ꯇꯤꯐꯤꯟ ꯀꯥ ꯑꯃꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯈꯥꯏꯗꯣꯛꯑꯒ ꯁ꯭ꯄꯨꯟꯗꯨꯅ ꯇꯣꯠꯂꯒ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯛꯏ ꯁꯦ ꯌꯥ ꯀꯥꯊꯣꯛꯎ ꯃꯌꯥ ꯀꯥꯊꯣꯔꯛꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯆꯥꯛ ꯏꯟꯕ ꯍꯧꯔꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯛꯇꯨ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯀꯥꯡꯍꯧꯁꯤꯗꯤ ꯑꯩꯅ ꯉꯧꯔꯛꯄꯅꯤ ꯀꯥꯡꯁꯣꯏꯁꯤꯅ ꯏꯅꯦꯅ ꯑꯩꯅ ꯊꯨꯝ ꯏꯌꯥꯛ ꯌꯥꯛꯑꯦ ꯍꯥꯏꯁꯦ ꯅꯪꯅ ꯉꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯅꯤ ꯌꯥꯛꯇꯕꯅꯤꯗ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯅꯤꯡꯗꯕꯒꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯍꯥꯎꯔꯒ ꯍꯥꯎꯋꯤ ꯍꯥꯎꯇ꯭ꯔꯒ ꯍꯥꯎꯇꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯣꯏꯗ ꯁꯦꯂꯨꯡꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤ ꯏꯁ ꯁꯨꯛꯉꯥꯎ ꯉꯥꯎꯗꯅ ꯉꯥꯎꯁꯤꯟꯅꯔꯒ ꯉꯛꯁꯝꯗ ꯊꯝꯈꯤꯕ ꯗꯥꯛꯐꯝ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯉꯥꯎꯗꯦ ꯈꯪꯉꯛꯄꯗ ꯑꯩꯅ ꯁꯥꯎꯅꯤꯡꯈꯤꯕ ꯃꯌꯥꯝ ꯇꯥꯟꯅꯔ ꯂꯨꯈꯝꯗꯨꯗ ꯅꯞꯁꯤꯔ ꯐꯥꯎ ꯈꯜꯂꯛꯏ ꯄꯣꯠꯅꯤ ꯁꯦꯂꯨꯡꯕ ꯆꯥꯛ ꯇꯣꯠꯅ ꯇꯣꯠꯅ ꯈꯨꯝꯃꯤ ꯑꯩ ꯉꯥꯎꯗꯦ ꯍꯥꯏꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯈꯪꯉꯤ ꯍꯣꯁꯄꯤꯇꯥꯜꯗ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯈꯪꯉꯤꯗ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏꯕꯗ ꯂꯥꯏꯅ ꯐꯒꯅꯤ ꯈꯪꯕꯩ ꯊꯥꯗꯣꯛꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯨꯁꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯉꯥꯎꯕ ꯐꯔꯛꯑꯒꯅ ꯐꯔꯦ ꯐꯔꯛꯇ꯭ꯔꯒꯗꯤ ꯊꯤꯅ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯐꯤꯔꯦꯞꯄꯁꯨ ꯆꯥꯛꯇꯨ ꯁ꯭ꯄꯨꯟ 3-4ꯔꯛ ꯏꯜꯂꯒ ꯍꯪꯉꯛꯏ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝ ꯑꯃꯃꯝ ꯂꯩꯇꯕ ꯌꯥꯗꯦ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝ ꯑꯃꯃꯝ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯃꯔꯝꯗꯨ ꯑꯩ ꯈꯪꯅꯤꯡꯉꯤ ꯀꯩ ꯃꯔꯝ ꯁꯦꯂꯨꯡꯕꯅ ꯈꯪꯅꯤꯡꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯔꯝ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯂꯝꯗ ꯂꯩꯔꯝꯕꯒꯤ ꯃꯔꯝ ꯄꯨꯟꯁꯤꯔꯣꯜꯅꯤ ꯃꯈꯜ ꯃꯈꯜ ꯍꯤꯡꯕ ꯇꯝꯂꯤꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯤꯐꯤꯟꯗꯨ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯊꯝꯃꯒ ꯃꯌꯥꯝꯒꯤ ꯈꯟꯗꯕ ꯃꯤꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯅꯪꯒꯤ ꯄꯥꯕꯨꯡꯍꯩꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕ ꯗꯣꯛꯇꯔ ꯅꯔꯁꯀꯤ ꯃꯇꯝ ꯅꯪꯅ ꯀꯌꯥꯝ ꯃꯥꯡꯍꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯈꯣꯜ ꯀꯌꯥ ꯍꯧꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯃꯥꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯆꯩꯔꯛꯄꯗꯣ ꯇꯥꯝꯅꯥ ꯃꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯔꯛꯏ ꯃꯄꯤ ꯅꯧꯔꯦ ꯍꯥꯏꯅ ꯀꯞꯄ ꯅꯠꯇꯦ ꯁꯥꯎꯔꯒ ꯑꯣꯟꯈꯠꯂꯛꯏ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ ꯅꯪꯗꯧꯅ ꯅꯃꯤꯠ ꯄꯥꯅ ꯄꯥꯅ ꯃꯤꯠ ꯇꯥꯡꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯐꯤꯔꯦꯞꯄꯁꯨ ꯂꯣꯠꯂꯤꯕ ꯑꯔꯣꯠꯄꯗꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯏ ꯌꯥꯝ ꯁꯦꯜꯐꯤꯁ ꯑꯣꯏ ꯅꯁꯥ ꯈꯛꯀꯤ ꯈꯜꯂꯤ ꯇꯥꯝꯅꯥ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯃꯥꯅꯦ ꯏꯁꯥ ꯈꯛꯀꯤ ꯈꯟꯕꯗꯨꯅꯕꯨ ꯑꯩ ꯈꯛꯀꯤ ꯈꯟꯕꯗꯨꯅꯕꯨ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯩꯅ ꯏꯁꯥ ꯈꯛꯀꯤ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗ ꯁꯤꯗ꯭ꯔꯤꯉꯩ ꯏꯇꯣꯝꯇ ꯁꯤꯖꯔꯝꯃꯗꯤ ꯁꯨꯃꯥꯏꯅꯁꯨ ꯑꯩ ꯋꯥꯔꯝꯃꯣꯏ ꯑꯗꯨꯅ ꯅꯪꯅ ꯁꯤꯝꯐꯦꯇꯤ ꯇꯥꯟꯕꯅꯤ ꯂꯩꯉꯥꯛ ꯁꯨꯞꯂꯤ ꯄꯥꯏꯔꯤꯕ ꯑꯃꯒꯤ ꯃꯆꯥꯅ ꯑꯗꯨꯛ ꯇꯨ ꯁꯣꯟꯒꯗꯕ ꯅꯠꯇꯦ ꯇꯥꯠꯅꯤ ꯂꯝꯖꯥ ꯈꯛꯇꯅꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯍꯟꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯤꯕꯅꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯕꯨ ꯀꯅꯥ ꯑꯃ ꯀꯤꯕ ꯍꯧꯅꯗꯦ ꯃꯤꯅꯝꯒꯅꯨ ꯑꯩ ꯃꯤꯅꯝꯕ ꯍꯩꯅꯗꯦ ꯁꯤꯝꯐꯦꯇꯤ ꯇꯥꯟꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯔꯣꯏ ꯇꯥꯝꯅꯥ ꯁꯣꯟꯊꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯊꯋꯥꯏ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯂꯗꯤ ꯂꯝꯖꯥꯗꯨꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯩ ꯌꯥꯅꯤꯡꯗꯕꯒꯤ ꯇꯨꯃꯤꯟꯅ ꯀꯣꯔꯣꯛ ꯑꯣꯠꯂꯝꯕ ꯃꯤꯠꯌꯦꯡ ꯇꯥꯝꯅꯥꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯃꯃꯤꯠ ꯀꯨꯞꯈꯤꯗꯦ ꯄꯟꯗꯨꯅ ꯂꯩꯈꯤ ꯏꯔꯥ ꯊꯥꯡꯕ ꯄꯦꯟꯗꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤꯕ ꯃꯍꯥꯛꯇꯨꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯉꯤꯁꯦ ꯏꯄꯥꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯒꯕꯨ ꯁꯨꯃꯥꯏꯅ ꯍꯤꯡꯉꯝꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯃꯄꯤ ꯏꯔꯥ ꯏꯊꯥꯡ ꯊꯥꯡꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯉꯩ ꯇꯥꯝꯅꯥꯅ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯉꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯌꯦꯛꯅꯕꯗꯤ ꯏ ꯃꯔꯤꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯤꯁꯛꯇꯨꯅ ꯌꯦꯛꯅꯕ ꯃꯈꯣꯛ ꯑꯣꯏꯔꯝꯂꯒꯗꯤ ꯀꯩ ꯑꯣꯏꯅꯤ ꯊꯧꯅꯥ ꯃꯥꯡꯈꯤ ꯁꯥꯊꯤꯅꯁꯨ ꯀꯤꯖꯩ ꯊꯥꯖꯗꯕ ꯆꯃꯝꯅꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯁꯨꯛ ꯇꯝꯊꯤꯅꯁꯨ ꯀꯤꯔꯕ ꯅꯨꯡꯁꯤꯕ ꯌꯦꯛꯅꯕꯅꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯇꯩꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥꯅꯅꯦ
ꯐꯤꯔꯦꯞ ꯃꯃꯤꯠ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ ꯇꯥꯝꯅꯥꯁꯨ ꯅꯥꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯇꯩꯊꯣꯛꯂꯨꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕ ꯌꯦꯛꯅꯕꯁꯦ ꯃꯥꯃꯣ ꯅꯠꯇꯦ ꯄꯥꯕꯨꯡꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯤꯂꯥꯅꯤ ꯑꯩꯁꯨ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯆꯍꯤ ꯀꯌꯥꯗꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯈꯥꯡꯕ ꯉꯝꯗꯕ ꯃꯩꯆꯥꯛ ꯑꯀꯤꯕ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯔꯛꯂꯤꯁꯦ ꯑꯩꯕꯨ ꯉꯥꯎꯗꯕ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯊꯝꯂꯒ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯁꯤꯝꯄꯦꯇꯤ ꯇꯥꯜꯂꯒ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯩ ꯑꯩ ꯐꯅ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯈꯤꯇꯪ ꯈꯪꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯦ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕꯗ ꯗꯁꯥꯁꯨ ꯇꯥꯈꯤ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯈꯤ ꯏꯄꯥꯅ ꯐꯥꯎꯕ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯕ ꯑꯩꯁꯦ ꯃꯈꯣꯏꯅꯗꯤ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯈꯜꯂꯨꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯞꯄꯛꯏ ꯑꯩꯁꯨ ꯑꯃꯨꯛ ꯑꯩꯅ ꯉꯟꯇꯥꯅ ꯁꯤꯔꯝꯂꯗꯤ ꯃꯌꯥꯝꯁꯨꯗꯤ ꯍꯤꯡꯉꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯈꯥꯡꯕ ꯉꯝꯗꯕ ꯍꯦꯜꯂꯛꯏ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯁꯤꯈꯤꯕꯅ ꯑꯩ ꯂꯥꯟꯐꯝꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯒꯦꯁꯨ ꯈꯜꯂꯦ ꯅꯤꯡꯉꯝꯗ ꯀꯞꯈꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯤꯗꯦ ꯇꯥꯝꯅꯥꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯂꯣꯟꯅ ꯊꯨꯞꯅ ꯀꯞꯄꯗ꯭ꯔꯦ ꯃꯈꯣꯜ ꯀꯌꯥ ꯍꯧꯗ꯭ꯔꯕꯁꯨ ꯆꯥꯛꯅ ꯄꯦꯟꯅ ꯀꯞꯆꯩ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯃꯄꯥꯅ ꯃꯆꯥ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯋꯥꯔꯤꯁꯦ ꯊꯥꯖꯁꯤꯔꯥ ꯑꯗꯨꯕꯨ ꯇꯥꯔꯨꯕ ꯃꯤꯀꯨꯞꯇꯗꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯃꯤꯠꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯄꯗ ꯑꯄꯪꯕ ꯃꯤꯁꯛꯇꯤ ꯇꯥꯝꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯎꯅ ꯈꯪꯕ ꯍꯩꯔꯨꯗꯕ ꯐꯤꯔꯦꯞꯄꯅ ꯑꯣꯏꯔꯝꯂꯦ ꯀꯤꯁꯣꯔꯅ ꯃꯆꯥ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯒ ꯅꯣꯡꯃꯇ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯌꯥꯗꯕ ꯇꯧꯁꯤꯟꯅꯕ ꯃꯑꯣꯡ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯉꯛꯂꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯆꯍꯤ ꯀꯌꯥ ꯂꯣꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯇꯥꯝꯅꯥ ꯁꯣꯜꯂꯦ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯊꯧꯅꯥꯗ ꯉꯛꯄ ꯐꯥꯎꯏ ꯀꯩ ꯍꯅꯨꯕꯗꯨꯗꯒꯤ ꯊꯩꯔꯒ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯍꯤꯡꯉꯛꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯇꯞꯅ ꯇꯞꯅ ꯇꯥꯝꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯂꯝꯃꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯖꯅꯤꯡꯕꯤ ꯅꯣꯡꯗꯝꯕꯅ ꯍꯤꯡꯒꯅꯨ ꯏꯟꯁꯤꯜꯂꯛꯄꯤ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯖꯕꯤ ꯅꯣꯡꯗꯝꯕꯅ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯍꯧꯅꯅ ꯑꯅꯧꯕ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯝꯊꯗꯨꯅ ꯏꯔꯒꯦ ꯈꯜꯂꯛꯄꯗ ꯈꯣꯔꯖꯩ ꯄꯥꯏꯕ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯂꯤꯕ ꯈꯨꯠꯁꯥꯅꯤ ꯑꯅꯧꯕ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯍꯥꯡꯗꯣꯛꯀꯦ ꯈꯜꯂꯨꯕ ꯑꯔꯣꯏꯕ ꯂꯝꯕꯥꯏ ꯑꯣꯏꯔꯝ ꯃꯈꯥ ꯏꯊꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯆꯦꯕꯥꯡ ꯅꯪꯁꯨ ꯅꯣꯡꯗꯝꯕꯒ ꯌꯥꯅꯈ꯭ꯔꯕꯣꯏ ꯊꯣꯡꯗꯨꯗ ꯍꯥꯞꯄ ꯒ꯭ꯂꯥꯁ ꯃꯇꯦꯛꯇꯨꯗ ꯎꯏ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯕ ꯀꯣꯟꯁꯤꯟꯕꯗꯣ ꯄꯥꯝꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯃꯊꯥꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯍꯥꯛꯇꯣ ꯑꯣꯏꯖꯕ ꯀꯣꯐꯤ ꯑꯅꯤ ꯄꯥꯏꯔꯒ ꯆꯪꯖꯔꯛꯄ ꯅꯣꯡꯊꯥꯡ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ ꯑꯅꯤꯗꯨꯒꯤ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡ ꯎꯔꯒ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯃꯄꯤ ꯇꯞ ꯇꯥꯔꯛꯂꯦ ꯇꯞꯅ ꯊꯣꯔꯛꯏ ꯃꯥꯒꯤ ꯀꯦꯕꯤꯟꯗꯨꯗ ꯍꯟꯖꯤꯜꯂꯒ ꯆꯪꯉꯛꯏ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯁꯣꯔ ꯍꯣꯟꯒꯠꯇꯨꯅ ꯃꯄꯤ ꯊꯤꯡꯒꯠꯆꯩ ꯃꯈꯣꯜ ꯊꯣꯛꯇ ꯁꯣꯟꯖꯈꯤ ꯃꯇꯝꯗꯨꯗ ꯅꯪ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯒ ꯁꯥꯎꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜꯒꯤ ꯋꯥ ꯏꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯧꯅ ꯃꯩꯆꯥꯛ ꯑꯃ ꯍꯥꯞꯂꯦ ꯅꯪꯒ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯈꯤꯕ ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯛꯇꯅ ꯇꯧꯗ ꯄꯦꯟꯖꯗ ꯀꯞꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯥꯎꯕ ꯐꯪꯒꯗꯕꯒꯤ ꯀꯞꯄ ꯀꯣꯀꯤꯂꯥꯒ ꯀꯤꯁꯣꯔꯒ ꯃꯀꯣꯛ ꯄꯥꯏꯔꯦ ꯂꯩꯕꯥꯛꯀꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯕꯅ ꯃꯩ ꯑꯃ ꯂꯩꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯣꯀꯤꯂꯥꯒꯤ ꯉꯥꯏꯉꯝꯗꯅ ꯁꯤꯟꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯃꯁꯨ ꯏꯇꯩꯗ ꯇꯩꯅꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯤꯔꯝꯃꯤ ꯀꯣꯀꯤꯂꯥꯅ SPꯗ ꯀꯣꯜ ꯇꯧꯔꯒ ꯋꯥ ꯃꯦꯜꯍꯧꯕꯅ ꯐꯗꯣꯏꯔꯦ ꯀꯤꯁꯣꯔꯅ ꯏꯚꯥꯏ ꯑꯗꯨ ꯌꯥꯔꯣꯏꯅꯦ CMꯒꯤ ꯃꯌꯥ ꯅꯨꯄꯥꯅꯤ ꯅꯥꯄꯜ ꯌꯥꯝ ꯀꯥꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯊꯪ ꯇꯥꯝꯗ CM ꯐꯝ ꯑꯩꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤ ꯈꯪꯕꯅ CMꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯣꯜ ꯄꯨꯟꯕꯅꯤꯅ ꯑꯃꯒꯤ ꯃꯥꯏ ꯑꯃꯅ ꯉꯥꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯅꯦ ꯏꯕꯥꯏꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯔꯝꯃꯗꯤ ꯐꯗꯧꯕ
ꯑꯩꯅ ꯏꯕꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯈꯩꯁꯨ ꯄꯤꯔꯃꯛꯇꯗ ꯂꯝ ꯃꯆꯦꯠ ꯑꯃꯗ ꯌꯥꯝꯃꯤ ꯀꯥꯟꯅꯩ꯫ ꯀꯣꯀꯤꯂꯥ ꯏꯀꯥꯏꯕꯅ ꯁꯧꯒꯠꯂꯛꯀꯦ ꯇꯧꯏ꯫ ꯁꯤꯡꯕꯩ ꯍꯧꯅꯕꯤ ꯇꯞꯅ ꯉꯥꯡꯉꯛꯏ꯫ ꯑꯗꯨꯒꯤ ꯂꯝꯗꯣ ꯑꯩꯅ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯑꯃ ꯁꯥꯒꯦ ꯈꯟꯕꯅꯤꯅꯦ, ꯃꯐꯝ ꯌꯥꯝ ꯆꯥꯕ ꯑꯣꯏꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯅꯤꯡꯈꯣꯝꯕ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯈꯣꯝꯕꯅ ꯋꯥ ꯃꯌꯥꯝꯁꯦ ꯑꯣꯊꯣꯔꯛꯂꯗꯤ ꯀꯝꯗꯧꯕꯁꯤꯅꯤ? ꯀꯣꯀꯤꯂꯥ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯃꯃꯩꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ, ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯔꯛꯏ꯫ ꯅꯤꯡꯈꯣꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯅ, ꯃꯥ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯖꯔꯁꯅꯨ, ꯃꯥ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯣꯟ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯎꯆꯦꯛ ꯑꯃꯅꯤ꯫ ꯈꯪꯗꯦ ꯏꯕꯥꯏ, ꯑꯩ ꯄꯣꯊꯥꯕꯒ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯣꯀꯤꯂꯥ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ, ꯏꯕꯥꯏꯅ ꯊꯣꯛꯄ ꯁꯤꯜꯂꯛꯀꯅꯤ, ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅꯅꯦ ꯑꯅꯥꯕ ꯍꯪꯅꯕ ꯆꯠꯅꯕ ꯇꯧ꯫ ꯑꯦꯛꯁꯤꯗꯦꯟ ꯃꯇꯥꯡ ꯄꯨꯂꯤꯁꯅ ꯀꯟꯅ ꯊꯤꯒꯠꯂꯛꯑꯁꯨ ꯁꯤꯗ ꯑꯃꯨꯛ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯁꯟꯗꯅ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯒꯦ꯫ ꯍꯥꯏꯔꯝꯃꯒ ꯀꯣꯀꯤꯂꯥ ꯄꯣꯊꯥꯔꯨꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯀꯤꯁꯣꯔꯁꯨ ꯀꯣꯀꯤꯂꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯗ ꯁꯣꯔ ꯈꯤꯇꯪ ꯍꯣꯟꯗꯣꯛꯏ꯫ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯀꯣꯀꯤꯂꯥꯗꯤ ꯃꯀꯣꯛꯇ ꯍꯣꯠꯈ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯠꯇꯦ, ꯏ ꯃꯔꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯥꯅ ꯑꯇꯣꯞꯄ ꯃꯤꯕꯨꯗꯤ ꯀꯔꯝ ꯅꯨꯡꯁꯤꯔꯨꯅꯤ? ꯐꯤꯔꯦꯞꯄꯗꯤ ꯇꯨꯝꯈ꯭ꯔꯦ ꯁꯣꯐꯥꯗꯨꯗ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯇꯥꯁꯤꯜꯂꯒ꯫ ꯇꯥꯝꯅꯥꯗꯤ ꯇꯨꯝꯗ꯭ꯔꯤ, ꯃꯥ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯪꯖꯔꯝꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯇꯨꯝꯁꯤꯟꯅꯕꯗꯒꯤ ꯃꯥꯁꯨ ꯄꯣꯊꯥꯈꯤꯕꯅꯤ꯫ ꯍꯧꯒꯠꯂꯛꯏ, ꯇꯞꯅ ꯋꯥꯔꯗꯇꯨꯒꯤ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯅꯤꯡꯉꯤ, ꯍꯥꯡꯗꯣꯛꯄꯗꯤ ꯀꯤꯖꯩ꯫ ꯐꯠꯇ ꯐꯠꯇꯕ ꯃꯌꯥꯝꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯀꯣꯛꯁꯤꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕꯒꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯉꯥꯛꯂꯩꯅꯕ ꯚꯜꯕ ꯑꯆꯧꯕꯗꯨꯒꯤ ꯃꯉꯥꯜꯅ ꯏꯉꯥꯡ ꯉꯥꯡꯅ ꯏꯌꯥꯛ ꯌꯥꯛꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒ ꯆꯨꯡꯁꯤꯟꯅꯗꯨꯅ ꯉꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯊꯥꯕꯜꯗꯁꯨ ꯀꯜꯂꯛꯏ, ꯊꯥꯕꯜꯂꯩꯗꯁꯨ ꯀꯜꯂꯛꯏ, ꯊꯥꯖꯗꯁꯨ ꯊꯋꯥꯟꯗꯁꯨ꯫ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯀꯜꯂꯛꯆꯩ꯫ ꯑꯀꯤꯕ ꯂꯩꯇ ꯃꯅꯤꯡꯇꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯀꯜꯂꯛꯆꯩ꯫ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇꯨꯒꯤ ꯊꯣꯡꯅꯥꯎꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯦꯞꯄꯁꯨ ꯀꯤ꯫ ꯃꯁꯥꯗꯨꯁꯨ ꯊꯤꯟꯗꯣꯛꯄ ꯑꯃꯗꯤ ꯆꯩꯅꯥꯈꯣꯜ ꯃꯅꯤꯜ ꯂꯩꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯊꯣꯡꯅꯥꯎ ꯊꯤꯟꯖꯤꯟꯈ꯭ꯔꯒ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯔꯨꯝꯗꯨꯁꯨ ꯃꯩ ꯃꯨꯊꯠꯄꯅ ꯃꯄꯥꯟꯂꯣꯝꯗ ꯊꯥꯜꯂꯤꯕ ꯑꯉꯥꯟꯕ ꯃꯩꯉꯥꯜꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯐꯥꯎꯖꯤꯜꯗꯨꯅ ꯂꯤꯛꯅ ꯉꯥꯜꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯅ ꯇꯨꯝꯃꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯩ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯕꯦꯠꯇꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯣꯜꯂꯤ, ꯁ꯭ꯔꯣꯠꯄꯦꯠ ꯍꯥꯏꯗꯦ꯫ ꯇꯨꯝꯃꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯍꯜꯂꯛꯄꯗ ꯃꯈꯥꯗ ꯑꯣꯟꯊꯔꯒ ꯗꯤꯛ ꯂꯥꯎ ꯁꯨꯖꯟꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯑꯣꯡꯗꯨꯗ ꯊꯤꯡꯕ ꯉꯝꯍꯧꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯗꯤ ꯇꯥꯝꯅꯥ ꯎꯔꯝꯗꯦ, ꯁꯣꯔ ꯈꯤꯇꯪ ꯊꯤꯟꯒꯠꯂꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯒ ꯅꯣꯡꯈꯠꯂꯛꯄꯗ ꯇꯥꯝꯅꯥꯅ ꯐꯝꯃ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯉꯤ꯫ ꯑꯦ, ꯈꯪꯉꯦ! ꯇꯥꯝꯅꯥꯁꯨ ꯋꯥꯆꯣꯏ ꯍꯧꯔꯛꯏ, ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯁꯦꯂꯪꯕꯥ, ꯑꯁ ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯏꯁꯥꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯦ, ꯑꯐꯛ ꯑꯐꯥꯏ ꯌꯥꯝ ꯆꯨꯏ꯫ ꯃꯈꯜ ꯃꯈꯜ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯈꯜꯂꯤ꯫ ꯅꯪ ꯂꯥꯞꯅ ꯁꯪꯕꯤꯒꯦꯔꯥ? ꯑꯩ ꯕꯨꯠ ꯁꯥꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗ ꯇꯝꯅꯔꯨꯒꯦ꯫